Da Pikliba angang yauna fazin kiba mioi tarukpu Mi-Oibagi Minungsi Yengduna Thadokpirak-Oo haina mamittagi mapita na Emung-Manung gi maikaidagi mari lainabasingda fongdorakli. Wafam asi ngasi Manipur University manungda paumisingga unaba amada kutlai paiba kuki militant singna faduna pukrab imungi mioi hauzikna mayum palaktuna hairokta lairibi ibenaubi ningthauzamna fongdokibani. Mahakna makha taraduna hai tha sigi taramathoigi nungtil pung ani makhairom tabada thokiba laibak thiba thodok aduda CRPF personnel kaya leina makhoigi mamang maktada mioi taruk adu faduna pukhibani khutlai paiba singna micham ot nairaba fawba security force singda khut tharaktri haibagi matagum wahai khaktana tawganu haiduna laikiba CRPF ke thawong yaningde CRPF ki mioi soklaba matam khaktada khut thaba yaningde Ibenaubi na makata na hai numidangi matam yorokpada mama amadi machasing aduna chingnung aduda aying bakaram na khanglam gani kari charam gani makhoi hinglam khidra natraga siram ladra haiba wahang kaya galoina na awaba khangli miyam gi mapi mapa oiriba laingak paiba sing na fazin kriba mahaki imung-manung bo tek takaidana kannana bukhot na biu haina laingak ki pungning chingsilakli Loinana Zirigi Jagador Police Station da Hauzik Lairiba Mahaki Machi Amadi Machanupa Anibu Imphal da Puraktuna Mafam Chana Thambiyu Hainasu Fongdorakli Tang drama thogi pungani makhai phagi dena sini marini phajala ba kaum khangde hingya su khangde siya su khangde hinga su pawam ta phawna ge ima du ga inau du ga ha su moina phawna hande ang abi pahala ising thada gre hai moina du dum dumana phone da di thaga tana si bau su kanam na kayam thijan bi de kanam nei taba tawna khoi ge kara su lei jadu gi mawong da kanam thigat bi de thigali ana sini marini phaw lak te ha ba ima lak pa ngai re khoina di iche na lang thom bai angang nupa ani su moina phubi raga thada thambira mesian dana nongmaina ka pada palhauda bai CRP na kandi khare makhoida jik police kem do loina tar lai icem su police kem da lai jakrador ge kem da adu makhoi ga amtang lakthok pi dana Imphal gi rally kem da thambiwo adu yar ga dei ima ga ichi naw sin ta di amtam yam tang kanbiwo ha ba noi da thokpani khala amta kanbiwo ima wai do ai u da ba kuire chahi ka unaraktra bani irang lai hena jumda chatpa phangde niwon chakau bala ya na chatpa phangde chakau bonongan baga ima na pha gare na paula e jummai thado khare na paula e adu na ima ai udri baudi chakcharo e nei na siwo cha da ima lakpa ngai